ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯥꯟꯈꯤꯗꯕꯅꯤꯅ ꯐꯝꯗꯗꯤ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯃ ꯌꯥꯎꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯈꯟꯖꯈꯤꯕꯅꯤ ꯋꯥꯈꯜꯁꯤꯗꯁꯨ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯤꯍꯧꯔꯦ ꯑꯁꯨꯝꯅ ꯑꯍꯦꯟꯕ ꯄꯥꯝꯈꯤꯅꯤ ꯂꯥꯞꯊꯣꯛꯈꯤꯅꯤ ꯈꯪꯂꯝꯂꯕꯗꯤ ꯅꯛꯁꯜꯂꯝꯃꯣꯏꯗꯕꯅꯤꯅ ꯐꯝꯗ 이점 점점이 인간공점이 나타오르다 탄자루가 이제 뭐이람래 다른데는 학습 내리브라 이거다 원래는 한기당한 강을라는 대방기 파자보면서 오행비로 몸박이 상차 오전인들 대방기 파자보 자크로 lamko hauko na kai budama ina tagi lamna chakro asidi nangi ai wari oina le horsa